PUCL na fongliba report aranba ngaktane thokliba irangsi Kuki Singna Mangjou na sem sadun haurakibane naba People's Union for Civil Liberties PUCL na Manipur gi matang da fongkiba report adubu maikai kyadagi leptana yaningdaba fongdorakle Manipur da thokliba iranga sigi hakthengna saitheng phangliba Churasampur miyam gi apunba body ama oiriba Churasampur Maitai United Committee CMUC na hiram masigi matang da ngarang major khulda leiba Manipur Press Club ke thangjing hall da pangthokhiba pawgi mifam amada CMUC gi co-convener Nabaning Thongzam na hai PUCL na fongliba report adu nakal namatagi oiba yumpham yaudaba aranba ngaktani maduna lanjen aduna leiriba IDP singbu amuka hena nungaitaba pokhale thokliba irang asi lisingani kulhumdoi gi me ahum gi numidangdagi Kuki Singna Mangjou na sem sadun haurakibani Lisingani kulhumdoi gi April kuntareta Churasampur da sanganaba sem sadu da leiriba open gym Kuki Singna mai tharakhiba amadi leiriba CCTV camera khudimak thugairamba madugi matung maitai singi laisang thugaiba adudagi haurakibani Me ahungi numit asidasu ansumgi pung 13 dagi haugadaba leli adugi mangoinana Forest Beat Office mai thaba hauke amadi driver oiba maitai masa amasu tamthina furakkiba laike madugi matung maitai singi yumsing mai thaba haurakibani masigi Taiwan nabada Imphal dagi irang ase maitai na Kuki gi yum mai thatna haurakibani haina PUCL gi report ta hyriba ase yumpham yaudaba aranba wafamne mahakna makhatana haikibada irang haurakpa aduda Kuki Singna afaba makhlgi khulaising sizinaduna landa rakhiba adugi wafamsing losinduna report aduda amata palaktaba asina nakal namatagi oiba report ni haibadu mayek sengna takle Me ahungi numit adumakta da Churasampur gi khuga tampakta maitai mari nongmaina panduna sokhe amadi maitai mayam adu safagadaba mafamda puthokpirakpa laikide Manipur Police da leiba Churasampur da taba Kuki Singna su yum mai thabada yauki haibase miyamna hena khangnaraba wafam ngaktane maramduna PUCL na fongliba report adugi mayokta FIR su palagani amadi mari leinaba singna su mijeng changbiduna action lokhatpiu makhoi gi report irang sangdok hanaba sinbaga pangkhakni haina su mahakna makhata ke Imphal Dimapur Lambi thingzilakpa yabagi fibam leire Free Movement Regime FMR amadi border fencing ki matangda United Naga Council UNC na lusingkiba Naga Loop singi mihu 13 na saba team amaga Barat lenga ki mihu singa ngarang New Delhi da warisana kiba adu makai animakta yanaba purak pangamkhidre warisana badu da yanaba purak khidrabadu na maram oiraga National Highway ama oiriba Imphal Dimapur Lambi paringda matam kaktaba lambi thingba ki khongjang changsilakpa yana leire haire Imphal ga lambi Tatnakhibana Churasampur district da air connectivity ase lifeline ama oire alam khaute haukiba sahi lisingani kulhumdoi ge me ahum dagi tholakhiba kangloki rangasna maram oiraga Churasampur district ase Imphal ga mapung fana lambi Tatnakhiba oibana crisis matam asita di air connectivity ase district adu da leiriba miyam ge lifeline ama oire maram aduna district ase da helicopter service mathautai haradna masig matang da su central government da su taksin khiba laikre haina Churasampur ge MLA ama soiriba former DGP LM khaute na phongdokre mahakna makhata na haikibada Churasampur district da maru oina Mahaki constituency amadi akoiba khulsing da leiriba lambi thongi phibam asi hainingai leitena fatre set asida hauzik thokliba irang asina maram oiraga local community singna tangai fadana connectivity amasung essential service ki awaba kudongsa daba kaya ama mayoknare Manipur da kanglok ki irang asi thokraba matungda mafam adugi miyamna khamthengna awaba kaya mayoknare mafam aduda hauzik oiriba lambi gi phibam asi yamna ikainingai ne interbires road sing am suki matik phatre rambi gi phibam phataba asina maram oiraga thangdok kaya da miyamna makhoi masel sen khainaraga lambi sembagi thabak tawi mahaki maikai dagi su maduda angama mateng pangli hain haike irang matung school sing hangdoktuna mahai masing tamba haurabaso angang singna school uniform da phibam thina soklaba la sanglaba lambi kya khongna satpa duga karigumba matamdana khudong thiningai oiraba singi angamba saruk kya fauraga chatle Masidagi hena mi painingai oiribade medical emergency amasung transport asine hospital da anaba sing puthok pusin tauna bahona bada asawa singna bakaya ama thengnare pochai puba gari sing chathok kasin tawbada khudong sa da bakaya ama mayok na bana economy da society fangli government ke funding ase peningai oide district adu da housing oiriba khudong sa da phibam kaya adu ka mari lenina mahaki maikai dagi central minister sing amasung corporate body sing da lambi semjinaba amasung hospital infrastructure sing gi da
ꯃꯍꯥꯛꯇ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯠ ꯄꯤꯅꯕ ꯇꯛꯁꯤꯟꯕ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯅꯥꯒꯦꯠꯇ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯖꯤꯜꯂꯤꯕꯁꯤꯡ ꯁꯦꯞꯇꯦꯝꯕꯔ 3 ꯐꯥꯎꯕꯗ ꯃꯁꯥ ꯃꯁꯥꯅ ꯁꯤꯗꯣꯛꯆꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯧꯖꯤꯛ ꯃꯐꯝ ꯀꯌꯥꯗ ꯃꯔꯨꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯅꯥꯒꯦꯠꯇ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯖꯤꯜꯂꯤꯕꯁꯤꯡ ꯏꯚꯤꯛꯁꯟꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯤ ꯃꯍꯦꯁ ꯆꯧꯙꯨꯔꯤ IASꯀꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯅꯥꯒꯦꯠꯇ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯖꯤꯜꯂꯤꯕꯁꯤꯡ ꯖꯣꯏꯟꯠ ꯏꯟꯁꯄꯦꯛꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯊꯪ ꯊꯥ ꯁꯦꯞꯇꯦꯝꯕꯔ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯖꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯁꯥꯅ ꯁꯤꯗꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯤꯒꯤ ꯒꯥꯏꯗꯦꯟꯁ ꯑꯃꯁꯨꯡ ꯂꯤꯁꯤꯡ ꯃꯈꯥꯗ ꯆꯠꯊꯈꯤꯕ ꯉꯔꯥꯡꯒꯤ ꯏꯟꯁꯄꯦꯛꯁꯟ ꯑꯗꯨꯗ ADM, SDO, SDC, NHIDCLꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ, SHADCꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯁꯤꯡ ꯌꯥꯎꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯏꯟꯁꯄꯦꯛꯁꯟ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯒꯤ ꯃꯥꯡꯖꯧꯅꯅ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯖꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯑꯃꯁꯨꯡ ꯁꯤꯗꯣꯛꯀꯗꯧꯔꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨ ꯃꯥꯔꯀꯤꯡ ꯄꯤꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯕꯒ ꯃꯔꯤ ꯂꯩꯅꯕꯅꯤ꯫ ꯏꯟꯁꯄꯦꯛꯁꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ DCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯁꯥꯖꯤꯜꯂꯤꯕ ꯗꯨꯀꯥꯟ ꯑꯃꯁꯨꯡ ꯌꯨꯝꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯊꯥ ꯁꯦꯞꯇꯦꯝꯕꯔ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯅ ꯈꯪꯅ ꯁꯤꯗꯣꯛꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯇꯥꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯅ ꯁꯤꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯚꯤꯛꯁꯟꯒꯤ ꯊꯕꯛ ꯆꯠꯊꯔꯒꯅꯤ꯫ ꯉꯔꯥꯡꯒꯤ ꯏꯟꯁꯄꯦꯛꯁꯟ ꯑꯗꯨ ꯃꯄꯨꯡ ꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯇꯥꯎꯟ, ꯇꯤ ꯌꯥꯏꯀꯣꯝꯄꯥꯎ ꯑꯃꯁꯨꯡ ꯗꯥꯏꯂꯤꯒꯤ ꯖꯒꯥꯁꯤꯡꯗ ꯆꯠꯊꯈꯤꯕꯅꯤ꯫ RPR ꯇꯋꯥꯂꯦꯒꯤ ꯀꯥꯡꯕꯨꯅ PUCLꯒꯤ ꯃꯊꯛꯇ ꯏꯝꯐꯥꯜ ꯄꯨꯂꯤꯁꯇ ꯋꯥꯀꯠꯈ꯭ꯔꯦ꯫ ꯄꯤꯄꯜꯁ ꯌꯨꯅꯤꯌꯟ ꯐꯣꯔ ꯁꯤꯚꯤꯜ ꯂꯤꯕꯔꯇꯤꯁ PUCLꯅ ꯑꯣꯒꯁꯠ ꯁ꯭ꯀꯨꯜꯗ ꯐꯣꯡꯈꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯅ ꯀꯟꯗꯦꯝ ꯇꯧꯋꯦ ꯍꯥꯏꯅ RPR ꯇꯋꯥꯂꯦꯒꯤ ꯏꯃꯥ 109ꯒꯤ ꯃꯤꯍꯨꯠ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯅꯤꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ RPR ꯇꯋꯥꯂꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯊꯧꯃꯤꯁꯤꯡ ꯏꯃꯥ 109 ꯑꯃꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯌꯨꯠꯀꯤ ꯑꯄꯨꯟꯕ ꯊꯧꯃꯤꯁꯤꯡꯅ PUCLꯒꯤ ꯃꯊꯛꯇ FIR ꯄꯥꯅꯕ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯤꯄꯣꯔꯠ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ PUCL ꯍꯥꯏꯔꯤꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯕꯣꯗꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯖꯤꯟꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯐꯣꯡꯂꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯕꯨ ꯊꯤꯡꯖꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯃꯔꯣꯝꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯌꯨꯠ ꯋꯤꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤꯇꯜ ꯑꯣꯏꯅꯥꯝꯅ ꯍꯥꯏꯈꯤ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕ ꯔꯤꯄꯣꯔꯠ ꯑꯃ PUCLꯅ ꯐꯣꯡꯂꯛꯈꯤꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯑꯇꯝꯅꯅ ꯊꯣꯛꯍꯟꯕ ꯋꯥꯐꯝ ꯌꯥꯎꯏ꯫ PUCLꯅ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯊꯤꯖꯤꯜꯂꯒ ꯔꯤꯄꯣꯔꯠ ꯑꯃ ꯐꯣꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯦꯟ ꯊꯥꯗꯔꯒ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒ ꯑꯔꯥꯟꯕ ꯔꯤꯄꯣꯔꯠ ꯐꯣꯡꯂꯛꯄꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ UMPCꯅ ꯁꯦꯡꯗꯣꯔꯛꯇ꯭ꯔꯕꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ KKL ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞ KKLꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯃꯤꯇꯤ UMPCꯅ ꯁꯦꯡꯗꯣꯔꯛꯇ꯭ꯔꯕꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ KKLꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯂꯨꯋꯥꯡꯆꯥ ꯎꯔꯤꯈꯤꯝꯕꯝ ꯉꯝꯈꯩꯉꯥꯟꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ UMPCꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ DGPꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ KKLꯕꯨ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯅꯨꯡꯁꯤꯅꯍꯟꯗꯅꯕ ꯀꯝꯃ꯭ꯌꯨꯅꯦꯜ ꯑꯣꯏꯕ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯂꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯦ꯫ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯃ ꯃꯩꯍꯧꯔꯣꯜꯗꯒꯤ ꯈꯨꯟꯅꯥꯏ ꯂꯤꯡꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯉꯥꯛꯇꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛ ꯊꯝꯂꯝꯕ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯃꯤꯇꯣꯞꯅ ꯃꯩꯇꯩ ꯁꯥꯔꯒ ꯊꯧꯗꯣꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯦꯛ ꯑꯦꯀꯥꯎꯟꯠ ꯁꯦꯝꯗꯨꯅ ꯅꯨꯡꯁꯤꯅꯕꯒꯤ ꯂꯥꯡꯗ ꯊꯨꯍꯜꯂꯒ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯄꯨꯟꯁꯤꯟꯅꯕꯒꯤ ꯃꯥꯌꯣꯛꯇ ꯍꯣꯠꯅꯕꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯤ꯫ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯗ ꯄꯨꯁꯤꯟꯗꯨꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ UMPCꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯣꯔꯛꯇ꯭ꯔꯕꯗꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯈꯤ꯫